Bismillahirrahmanirrahim. Ngasi Megi tarik 2022 ing numit asigi nungtin pung ani tabada Jamiatul Ulama Lilong Nungai Amadi United Youth Clubs Nungai Khunau Amadi Social Youth Progressive Organization Nungai Hairiba Organization Sing Asina Haukiba Megi tarik 2020 asiba hakchang oina fangkiba Kori Mayum Abdullah Yaripok Changam Dabi Mathakki Misiga Mari Lainana Miyamgi Oiba Mifam Ama Haidem Ibo Chow Retired Headmaster Amadi Maulana Abdul Salam Peshe Imam Nungai Makha Laikai na Presidium Member Oira Manthoki Hairiba Mifam Asida Nungai Kul Ani Asigi Mifum Kudimak Yunthong Kudimaktagi Nioi Kyamarum Thoraktuna Yamna Kubna Khanda Nainaraba Matunga Wareb Ahum Dilauzaki Hairiba Wareb Singh Aduda Ahanba Warebti Haukiba Megi Tarik Kunma Thoi Da Asiba Hakchang Oina Fangkiba Kori Mayum Abdullah Gi Misigi Haurakfam Oiriba Nungaida Laiba MD Muzibur Rahman Amadi Magi Imung Manungi Mioi Singh Hakteng Nana Abdullah Gi Misida Chenaramba Makai Nungai Kunna Mapunsi Chupagi Waina Makoibu Hungang Asidagi Tanthokpa Anisuba Wareb Makatana Police Custody da Lairiba Mioi Singh Asida Natana Atopa Nungai Khul Asidagi Kana Gumbas Chenaram Lava Lairabadi Chenaram Liba Mioi Singh Adusu Nungai Kundagi Makoibu Mapunsi Chupagi Waina Tanthopa Ahum Suba Warepta Khul Asida Shariatna Yadaba Dharmana Yadaba Lona Yadaba Maonda Nupa Nupi Pullaga Shariat ki Wamada Logi Wamada Chaksa Hajana Bahibasi Matam Kaktana Matam Laiba Kibikta Makoisi Hamesa Gidamakta Thingjanba Haina Hairiba Wareb Singh Asi Sababati Singha Loinana Yamna Kubna Khandaraba Matunga Hairiba Wareb Singh Asi Tesla Amatoina Mod Amatoina Yandaraga Low Assalamu alaikum.